Myanmar gi samudra torbanda jahaz ani lupadagi around Rohingya chamri muk siram lagani haibase haujik chingnari. Ngasi su Rohingya singki maraibakta sigumba awa ana kaya mayoknari. UNHCR na hai haukiba megi tang mapan amadi tarada Rohingya yauba sip ani samudrada nungaitaba thodok amagi shikar oikibagi paulai. Chahi asida masi achoba case ni tragedy ni Rohingyan singki masi United Nation ki report ni United Nation ki mityang worldwide tani. Total 470 muk Rohingyan nupi angang yoba jahaz ani kai bana makhoi loina siram lagani hairi khara khak ingobu natana. United Nation ki masa amani UNHCR makhoi na hai haujik su thijin humjili matau karam na jahaz ani asida sigumba tragedy oikibano haibagi. Agency singna puthorakpa ahan report ki matungina jahaz amadadi 267 passenger tonglammi jahaz ato ahan banate juar ki akan basafuda kaibo oigani haina chingnai maduda only mi humpu tarukak hingobagi wani atai di lupkre sikre masi May 9 ki wathokni amarom da May 10 dana jahaz amaga amuk lupki maduda 247 mi tongbani Rohingyans only tarakak hingoki. Report amana hai jahaz ani ase Bangladesh ki Cox Bazar da lairiba achoba Rohingya refugee camp tagi thorak laga atop lamdam amada satke taunarak po eram bayai maram di Bangladesh ta chu akan ba pressure pirabani deportation haurabani nakoi Myanmar chalo nakoi leifam da haidra natraga makoi ase Myanmar gi Rakhine state tagi hingbada makoi ase warak tuna chen thorak pa kanglup oiram basu ai maram ani ni pirise kanglup amana Rohingya rom tagi Myanmar dagi thorak laga lakpa kanglup oibiyai natraga Bangladesh ki refugee camp tagi mokoi ase thorak pa kanglup oibiyai sini. Ngasi dagi chahi tara muktagi Myanmar da laikriba Rohingyan Muslim sing ase persecution ki sikar oiri. Masi tara Myanmar ki manung da hojik su civil war yamna kanna chathari maramasina masida laiba kibadagi chena basu kongaya mani Rohingyan sing kind state se am trouble ni hojik su trouble oiri. Twitter or X handle da UNHCR ki High Commissioner Filippo Grandi ne iraki hingbagi anawapam thirakpada samudra da ruptuna sikriba Rohingyan singgi wari asidagi khangmangami makoi ki punsi ki angakpana thallaba awabana thallaba saktam ase. Bangladesh ta Rohingya kaya tang refugee oiduna lairi adubu maudagi mafam do thadok laga satnabagi laknaba asina clear indication piri madudi Bangladesh su makoi apen ba phangde nongai ba phangde. 2017 de thokiba Myanmar gi Rakhine state oikiba thodok aduda mi lakh tara hengani hairi more than 1 million Bangladesh ta changlakiba se khasina na mayam gi pressure de gilausin kibani mukoi se otherwise mukoi chu pamdi asumsu Bangladesh ki condition karino mi yami adugi mathakta amuk mi lakh tara 1 million hena hapkat pa arai bo wafam dinatti. Haujik Bangladesh ta chensi lakli ba mi lak kaya se Myanmar ta hanna deport to bagi thabak Bangladesh government ta wi maudagi lak pasing aduni barai bak thiduna samudra lup laga sibi yauri base amoram da Rakhine state ta leho ba Rohingyan sing su jail ta leibu ngasi su leibu ki wani makhoi asida su group to raga chen thok narak I hai bagi paulai prithibi da makhoi dagi hena rai bak thiba me bagi chati leiti Rohingya mi sing asigi da makta funding ta wi UNHCR asina makhoi na host tawriba country sing da means refugee waraga thambira country sing da sen fan tawi madu Rohingya sing ki mateng oheli Rohingya sing Malaysia Indonesia Bangladesh asina chingbata angam bachang do refugee oidana laikiba kaya yaukre refugee sing asida United Nation na card amasu issue tawi refugee thambagi rule su lermgan international law ki oiba adubu country kya na makhoi bu inthokpi lakla su changhande masiga lorina Bangladesh ta hojik hot issue oise hojik makoi ki interim government haina palibase Muhammad Yunus makoi asina pansil lakle se around thatan pan farakle ngasi di makoi ki armed force ki side te ki hopo mention to kremal di hojik interim government asila thok laga hojik anoba government means election ki matungina anoba government ama sembagi phibam lakle haiduna masi armed force ki side te ki lorokpa step abani aduga Bangladesh ta election oidana sum laibasi thoktre aduga hojik interim government amase masidi temporary panhan khibani aduna masi toklaga hanobo government sabage tomakte yamna kanna indirectly hene tari Muhammad Yunus ki interim government amati armed force ki marakta
ꯌꯥꯅꯗꯕꯒꯤ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯅ ꯇꯥꯛꯏ ꯑꯗꯣ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯂꯩꯅꯔ ꯂꯩꯔꯣꯏꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯅ ꯃꯦꯟꯁꯟ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯏꯁꯨ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯩꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯏꯁꯄꯤꯁꯤꯌꯦꯜ ꯍꯥꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯐꯤꯁꯔ ꯑꯍꯨꯝꯈꯛꯀ ꯍꯧꯖꯤꯛ interim ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒ ꯗꯤꯁꯀꯁꯟ ꯇꯧꯔꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯅꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯏ ꯂꯩꯇꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯃꯗ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯥꯔꯝ ꯐꯣꯔꯁ ꯑꯁꯤꯒ ꯁꯦꯈ ꯍꯁꯤꯅꯥꯒ ꯊꯤꯅꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯗꯦ ꯁꯦꯈ ꯍꯁꯤꯅꯥꯕꯨ ꯃꯈꯣꯏꯒꯤ ꯊꯧꯁꯤꯟꯗꯒꯤ ꯃꯈꯣꯏꯅ ꯆꯦꯜꯍꯟꯈꯤꯕꯅꯤ ꯆꯠꯍꯟꯈꯤꯕꯅꯤ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯥꯛꯏ ꯑꯦꯟꯇ꯭ꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯥꯔꯝ ꯐꯣꯔꯁ ꯑꯃꯒꯤ ꯃꯈꯣꯏ ꯃꯔꯛꯇ ꯅꯨꯡꯅꯥꯡꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯏ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯇꯧꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯡꯊꯣꯔꯛꯂꯤ